ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡ ꯊꯛꯇ ꯇꯥꯍꯟꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯈꯨꯟꯇꯥꯛ ꯈꯨꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯣ ꯃꯍꯥꯛꯅ ꯀꯣꯛꯊꯣꯛꯂꯨꯕ ꯂꯥꯏꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯈꯣꯃꯩꯒꯤ ꯈꯨꯜꯗ ꯂꯥꯟꯗꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯅꯨꯃꯤꯠ 19ꯅꯤ ꯍꯦꯛ ꯂꯩꯕꯒ ꯈꯣꯃꯩꯒꯤ ꯈꯨꯟꯗ ꯂꯥꯟꯗꯥꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯥꯟ ꯂꯦꯞꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯂꯤꯝꯐꯨ ꯉꯥꯡꯅꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯅꯈꯤꯕꯗꯨ ꯅꯨꯃꯤꯠ 19ꯅꯤ ꯍꯥꯏꯕꯗꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯊꯨꯕꯗ ꯂꯥꯟ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕꯅ ꯍꯥꯟꯅꯅ ꯄꯥꯎ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯍꯅꯨ ꯍꯅꯥ ꯄꯨꯝꯅꯃꯛ ꯁꯣꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯨꯒꯗꯕꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯍꯩꯖꯕ ꯇꯥ ꯇꯦꯟ ꯑꯃꯗꯤ ꯊꯥꯡꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯅꯗꯨꯅ ꯃꯥꯒꯤ ꯀꯥꯡꯂꯣꯞ ꯁꯦꯝꯗꯣꯛꯅꯔꯤ ꯊꯥꯡꯒꯤꯅ ꯊꯥꯡꯒꯤ ꯇꯥꯒꯤꯅ ꯇꯥꯒꯤ ꯇꯦꯟꯒꯤꯅ ꯇꯦꯟꯒꯤ ꯑꯁꯨꯝꯅ ꯇꯧꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯖꯕꯗ ꯀꯨꯟꯖꯣꯗꯤ ꯍꯧꯅ ꯅꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯅꯥꯄꯇꯤ ꯅꯍꯥꯛꯅ ꯃꯈꯥ ꯃꯥꯏꯀꯩꯗ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗꯒꯤ ꯑꯣꯝꯁꯤꯜꯂꯛꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯒꯤꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯇꯪꯈꯥꯏ ꯇꯥꯅ ꯌꯦꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯣ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯎ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯟꯗꯣꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯣꯏꯅ ꯑꯁꯨꯝ ꯆꯦꯡꯂꯛꯄꯗ ꯅꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯐꯨꯈꯤꯕ ꯁꯕꯨꯇ꯭ꯔꯕꯨ ꯎꯔꯤ ꯁꯕꯨꯇ꯭ꯔꯕꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯀꯧꯁꯤꯟꯗꯨꯅ ꯑꯩ ꯁꯤꯗ ꯂꯥꯛꯎ ꯅꯍꯥꯛꯅ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯥꯈ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯅꯪꯒ ꯅꯕꯥꯅꯤ ꯃꯥꯟꯅꯔꯒ ꯈꯥꯒ ꯅꯣꯡꯆꯨꯞꯀꯗꯒꯤ ꯇꯛꯈꯠꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯋꯥꯡ ꯑꯃꯗꯤ ꯅꯣꯡꯄꯣꯛꯇꯒꯤ ꯇꯛꯁꯤꯜꯂꯛꯀꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯂꯧꯁꯤꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯍꯥꯏꯕꯗ ꯁꯕꯨꯔꯇ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯂꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯅꯁꯨ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯔꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯦꯡꯅꯤꯡꯉꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯣꯡꯁꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯌꯨꯝ ꯂꯌꯥꯝꯁꯤꯡ ꯀꯧꯊꯣꯛꯂꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯅꯥꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃꯗꯤ ꯆꯤꯡꯅꯨꯡꯗꯒꯤ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯃꯗꯤ ꯑꯉꯥꯡ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯧꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯃꯀꯣꯛ ꯊꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩ ꯃꯍꯥꯛꯁꯨ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯈꯤꯡꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯒ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯃꯩꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯖꯥ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯨꯃꯩꯒꯤ ꯃꯅꯥꯛꯇ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯗꯣ ꯄꯥꯏꯔꯛꯂꯤ ꯃꯇꯥꯎ ꯎꯆꯦꯛ ꯑꯗꯨꯅ ꯄꯥꯏꯔꯛꯄꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯑꯣ ꯏꯇꯥꯎ ꯎꯆꯦꯛ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯆꯦꯛꯂꯥ ꯎꯆꯦꯛ ꯃꯇꯥꯎ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯀꯨꯟꯖꯣꯒꯤ ꯂꯥꯟ ꯂꯥꯛꯀꯗꯧꯔꯤ ꯑꯗꯨꯅ ꯃꯈꯥ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯂꯣꯝꯗꯅ ꯃꯤꯑꯣꯏꯕꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ ꯀꯨꯟꯖꯣꯒꯤ ꯁꯦꯅꯥꯄꯇꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ ꯑꯇꯣꯞꯄ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯃꯈꯥꯔꯣꯝꯗꯒꯤ ꯇꯛꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯇꯛꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯑꯋꯥꯡꯂꯣꯝꯗꯅ ꯀꯨꯟꯖꯣꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯒ ꯊꯣꯝꯖꯤꯜꯂꯛꯀꯗꯧꯔꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯕꯨ ꯄꯨꯡꯇꯥꯛ ꯇꯥꯛꯅ ꯃꯤꯑꯣꯏꯕꯁꯤꯡ ꯍꯥꯠꯇꯣꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯅꯕꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯉꯛꯂꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯁꯔꯨꯛ
ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ ꯁꯔꯨꯛ ꯑꯃꯅ ꯑꯋꯥꯡ ꯁꯔꯨꯛ ꯑꯃꯅ ꯅꯣꯡꯄꯣꯛ ꯁꯔꯨꯛ ꯑꯃꯅ ꯅꯣꯡꯆꯨꯞ ꯃꯊꯪ ꯃꯊꯪ ꯁꯤꯟꯗꯣꯛꯇꯨꯅ ꯉꯥꯛꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯗ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯆꯦꯛꯁꯤꯟꯅ ꯉꯥꯛꯀꯗꯕꯅꯤ ꯑꯩꯅ ꯀꯣꯏꯁꯤꯜꯂꯤꯕ ꯀꯨꯌꯣꯝ ꯑꯁꯦ ꯂꯥꯟꯁꯤꯟꯗꯨꯅ ꯈꯨꯌꯨꯝ ꯂꯌꯥꯝꯁꯤꯡꯗꯤ ꯆꯪꯂꯛꯄ ꯉꯝꯗꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯁꯣꯏꯗꯅ ꯆꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯎꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈ꯭ꯔꯕ ꯃꯌꯥ ꯍꯩꯔꯕ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯟꯕ ꯑꯍꯜ ꯄꯨꯝꯅꯃꯛꯇꯤ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯕꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯒ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯇꯥꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯈꯣꯃꯩꯒꯤ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ ꯃꯈꯣꯏꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯅꯤꯅ ꯈꯣꯃꯩꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯌꯣꯝ ꯑꯗꯣ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯌꯣꯝ ꯑꯗꯨꯒꯤ ꯃꯌꯨꯡ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯀꯨꯟꯖꯣꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯈꯣꯃꯩꯒꯤ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯃꯈꯣꯏꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯂꯤꯔꯨꯡ ꯇꯦꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯇꯦꯟꯖꯥꯝꯅ ꯀꯨꯟꯖꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕు ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯥꯟꯅ ꯂꯥꯟ ꯂꯥꯛꯂꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯥꯏꯕꯤ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ ꯃꯁꯥ ꯈꯛꯇꯃꯛ ꯁꯣꯛꯍꯜꯂꯒ ꯃꯐꯝ ꯆꯥꯅ ꯃꯈꯣꯏꯕꯨ ꯄꯨꯂꯞ ꯄꯩꯔꯒ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯏꯃꯩꯒꯤ ꯌꯥꯊꯪ ꯂꯥꯎꯊꯣꯔꯛꯂꯤ ꯈꯣꯃꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯣꯃꯩꯒꯤ ꯍꯥꯟꯅꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯌꯥꯝ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯍꯟꯗꯨꯅ ꯀꯔꯝꯕꯅ ꯑꯁꯦꯡꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯅ ꯃꯀꯣꯛ ꯉꯥꯎꯍꯜꯂꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯐꯥ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯅꯗꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯁꯨ ꯂꯥꯟ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯂꯥꯟ ꯑꯃꯠꯇ ꯂꯥꯛꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯂꯥꯛꯂꯒ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯄꯨꯡꯃꯨ ꯃꯨꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯀꯣꯏꯁꯤꯟꯈꯤꯕꯒ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯊꯃꯣꯏꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯟꯖꯣꯒꯤ ꯈꯣꯟꯖꯦꯜꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯇꯥꯟꯅꯅꯕ ꯂꯥꯎꯔꯛꯏ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯈꯣꯃꯩꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯇꯥꯖꯧꯍꯩ ngasi korong nongda kunju aina mafam mata landarak pati na khoi bu hat ke tup ke haidon landarak panati khomai ma ta bu halaga aigi aning ba pa basi kok ka dawri bani aduna na khoi gi na chin na naw sagai na tai nu pi yangang sining han rabadi yai bi thawai kaning labadi khomai bu pha duna ingon da katlu adum na tawrabadi lairi ba miyam punamak amat ta soktana tek ta kaidana khomai do pura ka tang chacha khigage aina hari basti yadadana lam henduna namket lam hairabadi nakoi punamak aina amatta lemna thararoi khulasa leiriba mipum khudimak aina takna tumna halaga hinghori sing aduna aigi minai ohellagani kunjugi wafam adu tabada khomai ke maike da leiriba naha sing adugi maraktagi naha amana hai kunju haiba mirukhak naha na khulasi gi laiba kauthoklaga aikhoi miyam punama pu harana ba hona kiba kari gi khoina kawgani nangdi khwaidagi phattaba misakni nang bu hatpa haibasi amaiba khomai gi ngak natana aikhoi gi su apamani nang bu halaga khul asina chahonga hongna panga dawribani nangi lurel ado kaktuna sarian changa dawribani khoyum lai aikhoi gi laibung aduda maram aduna nahak na hanana aikhoi da changja ho natrabati nahak gi khongloising asiga loina na yaibi thawai ado mangjaragani adumna launabado tarabada khomai khudakta thuna yangna chensillaklei maramdi khomai di yauningbada yaubangamba mafam खुदिमक्ता चटपा ngamba mahaki matau sagol amati mahaki lam chingchinna leiwa mantra khangbanina khutakta admak jorokli
matam maduda khomaigi mamangda kunjo leplariba asi wangmani haibadi khomaina hanana khajamduna thamkraba kuyom madugi mapanda kunjo lepli aduga manungdana khomai lepli matam aduta kunjona khomaidi yenglaga ai khomai nangna tawriba thabak asi yamna fattaba thabakni aduna nahak ingonda changjarakuna nahaki khulasibu ingonda pithoklo adumna tawba tarabadi nahak amati nangi nupi angang amati khunja punamak aina kanbiba ngamgani madu natraduna aige mayokta lansingladuna nathna phana leplabadi nangbu aida luren kattuna aigi ima panthoibida katkani wafam madu tabada ikhang khangogana khomai karimata hairamdana mahaki masa manungdagi chauraba maibul lama puthurukli makut aniduna taksanaraga hariba maibul macha ado safu kanna kapthorakpada kunjogi thabakta thaduna kunjo phanayam sangna chenthokna tai kunjo mathaba to maina sakthekpagum yamna kanna sakthektuna koilau lauduna khangli masidagi di mahangna lewa ama sunduna makutta kamsilba matungda thabakta narmadagi fakhri kudak aduta kunjo su mai hongna sauduna haujik aigi lone ratiba lanbi punama khomai se halo aduga na koina thingna bi khudi mak tumna ba halo haitun khoyum layam singa duta yathang tauki haujik kunjo na lanchang liba singdi timu laimu ngaktani mafam masida khoyum lai akan ba mate yawbanati masidagi ti changsal liba timu laimu angang fattaba saroi ngaroi punamak ado khomaina hanana caution duna thamkraba kuyom adugi manungda kana amata changba ngamdrei changmu ba khudimak mamai thomjinduna sakthekduna punamak yamna chaibi chaitheng phangduna changbam ta ngamdrabani adumna torokpada kunjona yamna sauna mahake lewa mantra ama semduna khudak aduta pomaigi khajinduna thamliba kuyom adubu namkhaikhri masidagi di manungda tinmul laimu saroi ngaroi mayam aman chinsilakli madubu hai singlaba khomaina hanana takpi tambi khraba amaiba sing haibadi mahaki makha taba khul adugi leiriba naha sing amaiba tamduna haithoi singthoiraba sing aduna yamna kanna lanthengna khri makhoi na yamlaba kunjogi tinmul laimu sing adubu amamam toina lanthengna duna yamna kanna akan mongta lanthengari haidokhiba tinmul laimu sing aduna ti atopa yum kharada landa aduna makhoina maugui maigi haijaba lewa mantra kaya sizinaduna yum kaya mai tharakli madu ubada khomaidi mai hongna saukhrei kunjobu tamthina phuro matungta mahaki khunda tankrage khaladunna khomai parapar mahaki matau sagolta paikhina ba yathang piri asumna khomai do mahaki matau sagolga loinanna haujikti kunjon leiriba adomta paisilakli sagol ato ngahan makhai uba adagi top topna tongal libani chauraba mahaki masani amati maina mai masa punamak chetli artugi dim paklaba masa atki humturokpa sahumna kunjogi manakta leiriba timulai musingato humduoktuna phanam sana senthokli kunjo phawba senthokke tawri matam aduta khomai kunjogi manakta thuna yangna sawalato paisilaka mahana pairakpa ta amana kunjogi maikai tamna langakli adumna nongthaktaki langtharakliba khomaigi ta adupu kunjona karamna ngaksi haidna wakhal tawri masidagi di mahana khonglei thuna mahake nakanda hauriba pan ado mahana ubadagi pan adugi mana ama pathatuna maduda leiwa khara solaga parmana do shekaiduna atia mathakta langkhatkhi adumna tawba adutta kallaba kuyom ama ngangsang ngangna semkhri hairiba kuyom masida khomaigi ta aduna thinbada ta adugi tajindo puntoi toina kaikhri masidagi ti ta ado matik oina leimaida ta aduna leiri matam marada kunjuna noklaga hai khomai nangna tarukliba kholai asidi aingonda di karsul leitaba penage thabakni aduk jamna haiba nangna asuk sono kholai ama tharakpa ibu ikaine adumna hairakpada khomaina noklaga karsul leitaba khutna saba kholai ama bu ngakthok chakhibagi damak aduk jamna napan kanba phai adu warabadi masi khangba ngambri yengo asum haramlaga mahaki makut ado lonaduna mathabak mapada thammi aduga mahangna murum lewa khara sulaga makut adunna karigumba ma paisellaga kunuda langtharakpada ikhung hodana atya mathaktaki akanba nong khakpagi maingal adunna kunjogi maiki de thabada kunjogi masado pungchak chakthituna tabagum masado yamna thina soktuna tari
ꯀꯨꯟꯖꯣ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯆꯤꯜꯍꯧꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯀꯨꯟꯖꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯇꯣꯜꯂꯤꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯨꯜ ꯇꯝꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯍꯧꯗꯕ ꯌꯥꯗꯦ ꯃꯍꯥꯛ ꯍꯥꯠꯂꯕꯗꯤ ꯇꯧꯔꯤꯕ ꯂꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯈꯣꯃꯩꯅ ꯀꯨꯟꯖꯣꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯍꯧꯖꯤꯛ ꯈꯣꯃꯩꯒꯤ ꯈꯨꯜꯗ ꯂꯥꯟꯗꯥꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯣꯏꯅꯃꯛ ꯀꯧꯈ꯭ꯔꯤ ꯈꯨꯗꯛꯇ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯀꯨꯟꯖꯣꯒꯤ ꯃꯁꯥꯗꯣ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯃꯝꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯨꯝꯃꯝ ꯃꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯈꯣꯃꯩꯅꯁꯨ ꯀꯨꯟꯖꯣꯗ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯁꯨ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯂꯤꯕ ꯀꯨꯟꯖꯣ ꯑꯁꯦ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯌꯧꯈꯤꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯟꯅꯔꯨꯕꯗꯤ ꯌꯥꯔꯔꯣꯏ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯌꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯝꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯈꯨꯡꯒꯪꯗ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯜꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯜꯂꯣꯝꯗ ꯍꯜꯂꯛꯄꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯤ ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯍꯔꯥꯎꯗꯦ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯀꯌꯥ ꯃꯩꯅ ꯆꯥꯛꯂꯝꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯣꯛꯇꯨꯅ ꯇꯥꯕꯗꯨ ꯎꯔꯒ ꯃꯍꯥꯛ ꯃꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯍꯥꯛꯅ ꯊꯥꯗꯈꯤꯕ ꯀꯜꯂꯕ ꯕ꯭ꯔꯖ ꯑꯗꯨ ꯈꯔ ꯁꯣꯟꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯟꯖꯣꯗꯣ ꯃꯁꯥ ꯈꯔ ꯁꯣꯛꯂꯒ ꯇꯣꯛꯂꯤꯕꯅꯤ ꯇꯧꯕꯕꯨꯗꯤ ꯀꯨꯟꯖꯣꯅ ꯁꯨꯃꯗꯣ ꯃꯍꯥꯛꯅ ꯉꯥꯛꯈꯤꯕꯅ ꯃꯉꯣꯟꯗ ꯀꯌꯥ ꯌꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯇꯧꯔꯒꯅꯤ ꯍꯧꯖꯤꯛ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯂꯣꯏꯅꯅ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯊꯥꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯁꯨ ꯃꯇꯠ ꯇꯠꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯃꯩꯅ ꯃꯗꯣ ꯇꯧꯗꯕꯤꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯀꯨꯟꯖꯣꯗ ꯈꯛꯇꯪ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯟꯗꯛꯃꯨꯛꯇꯤ ꯀꯨꯟꯖꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯟ ꯆꯪꯉꯛꯀꯗꯧꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯟ ꯆꯪꯂꯛꯂꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯊꯤꯅ ꯁꯣꯛꯀꯗꯧꯔꯤ ꯐꯔꯦ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯁꯣꯟ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯣꯏꯅ ꯊꯩꯗꯣꯛꯂꯒ ꯊꯝꯂꯁꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇꯅ ꯑꯀꯟꯕ ꯅꯍꯥ ꯈꯛꯇꯃꯛ ꯂꯩꯍꯧꯔꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯥꯟ ꯑꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯈꯣꯃꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯐꯔꯒꯅꯤ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅ ꯃꯈꯣꯏ ꯇꯥꯟꯅꯔꯤ ꯇꯧꯕꯇꯕꯨ ꯀꯔꯝꯕ ꯈꯨꯜꯗ ꯊꯩꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯉꯥꯎꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯁꯨꯔꯟꯖꯣꯏ ꯆꯪꯁꯤꯜꯂꯛꯏ ꯁꯨꯔꯟꯖꯣꯏꯅ ꯈꯣꯃꯩꯕꯨ ꯎꯕꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯣꯖꯥꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ ꯁꯨꯔꯟꯖꯣꯏ ꯎꯕꯗ ꯈꯣꯃꯩ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ ꯌꯦꯡꯕꯗ ꯑꯩꯒ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯜꯂꯤ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯧꯒꯜꯂꯣꯟ ꯎꯠꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯟꯖꯣꯏꯅ ꯑꯩꯅꯤ ꯀꯨꯟꯖꯣꯒꯤ ꯃꯇꯥꯎ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯖꯔꯝꯕꯗꯨ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯌꯥꯝꯕ ꯑꯩꯅ ꯇꯝꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯣꯌꯨꯝ ꯂꯥꯏ ꯐꯠꯇꯕꯒꯨꯝꯅ ꯄꯥꯡꯒꯟ ꯀꯜꯂꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯂꯝꯕꯤ ꯇꯥꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯏꯇꯥꯎ ꯈꯣꯃꯩꯅ ꯀꯨꯟꯖꯣꯕु हंजन माइथीबा पीरे अमदी ओटपी नैबीरे हाइदुना खल्लुबना अइना मागी मतेंग पांगखिबनी अदुबु कोइना थंगदरी महाकी फत्रबा मबुकचेल अदुना इताउबु लान उहल्लगा खुंजा मयाम अमदी अइबु महाना चलाक तौदुना इताउबु लान उहल्लगा इताउदु ओइना लानथिंगनबगीदमक्ता अइ इसा यावनो होनखिबनी अदुबु हौजिक्ति कुंजो मफम काइराइदा चेलबुनासु हिंगरोय इताउगे नकुत सोदिना सिरगदबनी यामना ngakliba itauna losinba yaraba kunjo hojik phawba yokno thamliba karigino mangonदगी itauna haiba chama helibani wafam madu tabada khomaina o khurumjari itaw surunjoi sumdawbani kunjona hojik lotno leiribasi jingnung manung amati atopa mafam lamhang amada lotpa odamlabadi nga saina magi loren kaktuna aina leiriba mayamda sinagadabani tawutabu mahaksu madu khangbanina mahakna khunja singi marakta chenchenduna lotli मरमदी अइना कोदौनुंगता लैरिबा खंगजद्रबा प्रजासिंग असिबु हाटपा पामदी मरम मदुना कुंजो खक्तमक अइना चैराक पीबा पामी मरम मदुना महाकना खुलजा सिंगी मरकता चेंसिन दुना लोटलिबनी करिगुंबा मा अइ थिंगनबा नाइतोम थिंगनबा लानफमदा अइना महापु हाटपा हाइबसिमति सोयद्रबनी अदुगा अमरोमदा मंगोना थादगदबा खुलाई सिंगदो महाकना खुंजा सिंगी मरकता लैख्रबना अइना खुलाई मपांगल कनबा अमता थादबनी ngasi खुलाई अदुसु अइना
ꯑꯇꯣꯞꯄ ꯈꯨꯜꯁꯤꯡ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯈꯤꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯕꯔꯖ ꯉꯥꯛꯄ ꯉꯝꯗꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯕꯔꯖꯅ ꯊꯥꯗꯨꯅ ꯍꯥꯠꯂꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯟꯖꯣꯏꯅ ꯅꯠꯇꯦ ꯏꯇꯥꯎ ꯀꯨꯟꯖꯣꯗ ꯕꯔꯖ ꯉꯥꯛꯄꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕꯅꯤ ꯃꯍꯥꯛ ꯕꯔꯖ ꯉꯥꯛꯄꯒꯤ ꯃꯟꯇ꯭ꯔꯁꯨ ꯍꯩꯕꯅꯤ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯉꯥꯛꯈꯤꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯈꯨꯠꯂꯥꯏ ꯑꯃ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧ ꯃꯃꯥꯡꯉꯩ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗ ꯕꯔꯖ ꯁꯤꯖꯤꯟꯅꯕꯒꯤ ꯅꯤꯌꯣꯝ ꯑꯃꯗꯤ ꯉꯥꯛꯄꯒꯤ ꯅꯤꯌꯣꯝ ꯑꯩꯉꯣꯟꯗ ꯇꯝꯈꯤꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯕꯔꯖꯗꯣ ꯁꯣꯏꯗꯅ ꯃꯍꯥꯛ ꯉꯥꯛꯄ ꯉꯝꯈꯤꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯄꯨꯡꯉ ꯉꯛꯏ ꯀꯔꯤꯅꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯊꯥꯗꯕꯗꯅ ꯃꯍꯥꯛꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯝꯂꯤꯕꯗꯨ ꯀꯨꯟꯖꯣ ꯑꯁꯦꯡꯕ ꯅꯠꯇꯦ ꯀꯨꯟꯖꯣ ꯑꯁꯦꯡꯕ ꯃꯁꯥꯗꯤ ꯍꯧꯖꯤꯛ ꯈꯨꯜꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯅ ꯁꯦꯝꯕ ꯀꯨꯟꯖꯣꯅꯤ ꯀꯨꯟꯖꯣ ꯃꯍꯥꯛ ꯃꯤꯑꯣꯏ ꯆꯥꯝꯃ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟ ꯆꯪꯍꯜꯂꯛꯄ ꯉꯝꯂꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯊꯥꯖꯕꯤꯔꯨꯅꯨ ꯀꯨꯟꯖꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯀꯔꯝꯕꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯇꯥꯎꯅꯁꯨ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯑꯁꯦꯡꯕ ꯀꯨꯟꯖꯣ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯕꯔꯖꯅ ꯊꯥꯕꯗ ꯄꯨꯡꯀꯥ ꯀꯥꯊꯦꯛꯅ ꯆꯥꯊꯦꯛꯂꯕ ꯀꯨꯟꯖꯣ ꯍꯧꯒꯠꯇꯨꯅ ꯂꯌꯥꯝꯁꯤꯡꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯆꯨꯝꯂꯦ ꯀꯨꯟꯖꯣ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯕꯨꯔꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯕꯨꯔꯇꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯔꯤꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯕꯨꯔꯇꯅ ꯈꯣꯃꯩꯒ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯕꯨꯔꯇꯅ ꯈꯣꯃꯩꯗ ꯈꯨꯔꯨꯝꯖꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯂꯤ ꯇꯧꯕꯇꯕꯨ ꯁꯕꯨꯔꯇꯅ ꯉꯥꯡꯂꯤꯕ ꯃꯍꯥꯛꯀꯤ ꯂꯣꯟ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯕꯨ ꯀꯧꯔꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯎꯆꯦꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯃꯩꯅ ꯁꯕꯨꯔꯇꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯅ ꯁꯕꯨꯔꯇꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯂꯣꯟ ꯐꯖꯅ ꯈꯪꯕꯅꯤ ꯃꯍꯥꯛ ꯂꯥꯡꯐꯩꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯨꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯣꯟ ꯈꯪꯕꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯣꯟꯗ ꯉꯥꯡꯉꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯇꯥꯔꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯁꯕꯨꯔꯇꯗ ꯈꯨꯜ ꯑꯁꯤꯒꯤ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯁꯕꯨꯔꯇꯗ ꯍꯥꯏꯕꯗꯒꯤ ꯁꯕꯨꯔꯇꯅ ꯈꯣꯃꯩꯗ ꯈꯨꯔꯨꯝꯖꯗꯨꯅ ꯅꯍꯥꯛꯅ ꯅꯪꯒꯤ ꯈꯨꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯨꯟꯖꯣꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯂꯤ ꯑꯩ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯁꯦꯅꯥꯄꯇꯤ ꯑꯃꯅꯤ ꯑꯩ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯇꯪꯈꯥꯏꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤꯌꯨ ꯀꯨꯟꯖꯣꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯕꯨꯔꯇꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯗꯣ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯀꯠꯂꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯗꯤ ꯉꯛꯄꯅ ꯊꯦꯡꯂꯤ ꯁꯕꯨꯔꯇ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯁꯨ ꯃꯥꯟꯗꯦ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯏ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯆꯨꯝꯃꯤ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯕꯅꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯅꯪꯅ ꯐꯥꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯀꯨꯟꯖꯣ ꯃꯇꯣꯝꯇꯃꯛ ꯈꯨꯜ ꯑꯗꯨ ꯊꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯍꯥꯠꯀꯅꯤ ꯋꯥꯐꯝ ꯑꯗꯣ ꯁꯕꯨꯔꯇꯅ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯩꯗꯧꯔꯦ ꯁꯕꯨꯔꯇ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯍꯥꯛ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯁꯕꯨꯔꯇꯅ ꯉꯥꯛꯄꯤꯒꯅꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯊꯣꯛꯂꯒꯅꯤ ꯃꯔꯝꯗꯤ ꯀꯨꯟꯖꯣꯅ ꯑꯩꯈꯣꯏꯁꯤꯗ ꯆꯠꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯍꯥꯛꯅ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯊꯝꯖꯔꯝꯂꯒꯦ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯑꯩꯒꯤ ꯈꯨꯟꯗ ꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯔꯛꯄ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯣꯟꯅ ꯄꯥꯎꯁꯤꯡ ꯑꯁꯦ ꯁꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯩꯗꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯩꯗꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯖꯔꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯟꯖꯣꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟꯗꯥꯗꯨꯅ ꯀꯨꯟꯖꯣꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯨꯊꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯥꯟ ꯑꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯁꯕꯨꯔꯇꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯁꯕꯨꯔꯇꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯃꯍꯥꯛꯅ ꯂꯧꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯕꯨꯔꯇ ꯃꯍꯥꯛꯀꯤ ꯈꯨꯜꯂꯣꯝꯗ ꯍꯟꯈꯤ ꯑꯁꯨꯝꯅ ꯁꯕꯨꯔꯇꯅ ꯈꯨꯜꯂꯣꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯛꯇꯕꯁꯤꯡ ꯑꯗꯨꯗꯤ ꯀꯞꯅ ꯂꯥꯎꯅꯕꯅ ꯈꯨꯜ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ
ꯁꯕꯨꯔꯇꯕꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯂꯤ ꯃꯈꯥꯔꯣꯝ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯕꯨꯔꯇꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯑꯩꯁꯨ ꯑꯉꯛꯄ ꯐꯪꯒ ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯕ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯍꯩꯔꯕ ꯑꯃꯥꯏꯕ ꯀꯌꯥ ꯂꯩꯔꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯗ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯊꯪ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯍꯥꯠꯇ ꯍꯥꯠꯅꯍꯜꯂꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯛꯇꯨꯝꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯈꯨꯜ ꯌꯧꯅꯅꯕ ꯆꯦꯟꯖꯔꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯁꯤꯡꯉꯤꯗꯀꯣ ꯏꯇꯥꯎ ꯈꯣꯃꯩ ꯅꯍꯥꯛꯅ ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯕꯗꯒꯤ ꯂꯩꯔꯤꯕ ꯅꯍꯥ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯁꯤ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯗꯨꯅ ꯃꯤꯆꯪ ꯂꯣꯏꯅꯃꯛ ꯍꯩꯍꯟꯈꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯪꯕ ꯉꯝꯗꯅꯕ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯨꯌꯣꯝ ꯁꯦꯝꯗꯨꯅ ꯊꯝꯈꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯐꯔꯦ ꯁꯕꯨꯔꯇ ꯅꯍꯥꯛꯅ ꯉꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤ ꯅꯍꯥꯛꯅ ꯆꯪꯅꯤꯡꯕ ꯂꯥꯂꯣꯡ ꯈꯨꯃꯩꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯌꯥꯒꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯟ ꯉꯝꯒꯗꯕꯅꯤ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯃꯩ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯥꯟꯗꯥꯒꯗꯕꯅꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯔꯕꯨꯠꯇ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯀꯨꯟꯖꯣꯁꯨ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯐꯩ ꯈꯪꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯂꯥꯟꯗꯥꯍꯟꯒꯦ ꯈꯪꯒꯅꯤ ꯑꯗꯨꯝꯕ ꯇꯧꯔꯕꯗꯤ ꯈꯣꯃꯩ ꯆꯥꯝꯃꯅꯁꯨ ꯉꯥꯛꯄ ꯉꯝꯂꯔꯣꯏ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯃꯆꯥ ꯑꯃꯅ ꯉꯥꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡꯗꯒꯤ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤꯒꯤꯅꯣ ꯀꯨꯟꯖꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯐꯝꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨꯒ ꯂꯥꯟꯐꯝ ꯑꯗꯨꯗꯅ ꯅꯍꯥꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯂꯥꯟ ꯆꯪꯂꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯥꯏꯃꯛꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯇꯥꯎ ꯂꯥꯏꯃꯧ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕ ꯂꯥꯏꯃꯧ ꯅꯠꯇꯦ ꯅꯪꯁꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯃꯧꯅꯤ ꯈꯣꯃꯩ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯄꯪ ꯄꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯣꯃꯩꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯣ ꯈꯣꯃꯩꯒꯤ ꯃꯉꯛꯁꯝꯗꯨ ꯐꯣꯏꯗꯠꯂꯒ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯥꯎ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯍꯧꯖꯤꯛ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯅꯕ ꯑꯃꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯊꯣꯛꯈꯤꯕ ꯌꯥꯗꯅꯕ ꯃꯍꯥꯛꯅ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯨꯌꯣꯝ ꯑꯁꯤ ꯍꯦꯛ ꯊꯨꯒꯥꯏꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯈꯣꯃꯩ ꯆꯥꯝꯃ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯅ ꯀꯣꯏꯁꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯌꯣꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯥꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯊꯧꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯇꯧ ꯀꯔꯝꯅ ꯀꯨꯟꯖꯣꯒꯤ ꯀꯣꯏꯁꯤꯜꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯌꯥꯝꯁꯤꯡ ꯆꯪꯕ ꯉꯝꯗꯅꯕ ꯀꯣꯏꯁꯤꯜꯂꯤꯕ ꯀꯨꯌꯣꯝ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯨꯒꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯑꯃ ꯐꯪꯈ꯭ꯔꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯗꯣ ꯍꯦꯛ ꯐꯪꯈꯤꯕꯒ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯗ ꯁꯦꯅꯥꯄꯇꯤ ꯁꯕꯨꯔꯇꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ ꯁꯣꯝꯗꯅ ꯁꯕꯨꯔꯇ ꯃꯍꯥꯛꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯕꯨꯔꯇꯕꯨ ꯍꯧꯖꯤꯛ ꯀꯨꯟꯖꯣꯅ ꯀꯧꯔꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯁꯕꯨꯔꯇ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯁꯕꯨꯔꯇꯗ ꯈꯣꯃꯩꯒꯤ ꯈꯨꯜꯗ ꯍꯧꯖꯤꯛ ꯀꯣꯏꯁꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯌꯣꯝ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯒꯗꯕ ꯂꯥꯂꯣꯡꯁꯤꯡ ꯇꯥꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯕꯨꯔꯇꯅ ꯊꯕꯛ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯁꯕꯨꯔꯇ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯌꯦꯡꯒꯤꯗꯃꯛ ꯃꯍꯥꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯀꯨꯟꯖꯣ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ
ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫